Is that the cat way? ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯅꯪꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯑꯣꯏꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯅꯪꯅ ꯇꯥꯈꯤꯗꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯅꯍꯥꯛꯀꯤ ꯂꯟꯁꯅꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈꯤꯕ ꯃꯤꯁꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯨ ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯔꯤꯕ ꯅꯪꯁꯦ ꯅꯪꯃꯨꯛ ꯄꯪꯕ ꯂꯩꯇꯦ ꯅꯃꯤꯡꯇ ꯇꯥꯕꯗ ꯀꯤꯅꯔꯤꯕ ꯅꯍꯥꯛꯅ ꯅꯃꯩ ꯅꯀ꯭ꯔꯥꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯄꯥꯂꯤ ꯇꯥꯔꯛꯀꯅꯤ ꯂꯣꯗꯨꯅ ꯃꯈꯣꯏꯕꯨ ꯆꯍꯤ ꯈꯔ ꯈꯛꯀꯤ ꯆꯩꯔꯥꯛ ꯄꯤꯔꯒ ꯐꯥꯗꯣꯛ ꯃꯇꯝꯅ ꯂꯣꯏꯕꯗ ꯃꯍꯤꯛ ꯃꯈꯣꯏꯅ ꯑꯅꯧꯕ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯀꯌꯥ ꯁꯟꯗꯣꯔꯛꯀꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯗꯁꯥꯅ ꯅꯪꯒꯤ ꯅꯇꯛꯇ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯖꯤꯟꯕ ꯐꯩ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯍꯧꯖꯤꯛ ꯃꯤꯐꯠꯇꯁꯤꯡꯁꯦ ꯂꯥꯛꯄꯗꯤ ꯈꯛ ꯄꯨꯟꯈ꯭ꯔꯕꯅꯤ ꯅꯪꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯕ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯕꯒꯤ ꯑꯔꯨꯕ ꯇꯥꯡꯀꯛ ꯍꯥꯏꯕꯗꯣ ꯌꯧꯔꯛꯂꯕꯅꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯊꯈꯤꯗꯨꯅ ꯇꯝꯕ ꯉꯝꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇ꯭ꯔꯤꯉꯩ ꯅꯊꯧ ꯄꯥꯡꯊꯣꯛꯑꯣ ꯅꯪ ꯁꯥꯕ ꯑꯁꯨꯝꯅ ꯏꯗꯨꯅ ꯊꯥꯔꯛꯄꯅꯤ ꯃꯥꯂꯪꯒꯤ ꯃꯐꯝꯗ ꯁꯛꯈꯪꯗꯕ ꯃꯤꯁꯛꯇꯨꯅ ꯃꯥꯂꯪ ꯇꯁꯦꯡꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯃꯤꯔꯥꯁꯨ ꯂꯥꯛꯏ ꯃꯥꯂꯪꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯗ ꯃꯥꯂꯪꯗ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡ ꯎꯠꯂꯤ ꯃꯥꯂꯪꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯐꯝꯃꯣ ꯁꯤꯗ ꯃꯤꯔꯥ ꯌꯥꯔꯦ ꯃꯥꯂꯪ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯀꯅꯥ ꯌꯧꯍꯟꯗ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯃꯇꯥꯡꯒꯤ ꯂꯟꯁꯅꯥꯕꯨ ꯔꯦꯞ ꯇꯧꯕꯗ ꯆꯤꯟꯅꯕ ꯃꯩꯔꯥꯕꯒꯤ ꯑꯄꯣꯛꯄ ꯁꯥꯖꯧ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯦ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯈꯪꯉꯤ ꯄꯥꯎꯗꯨ ꯈꯛꯇ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯊꯛꯇꯁꯨ ꯃꯤꯍꯥꯠꯄꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯏ ꯈꯔꯁꯨ ꯍꯥꯠꯅꯕ ꯇꯥꯔꯒꯦꯠ ꯇꯧꯔꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯅꯗꯤ ꯈꯪꯉꯤ ꯃꯥꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯃꯤꯔꯥꯅ ꯉꯛꯅ ꯍꯪꯉꯤ ꯀꯔꯤꯅꯣ ꯃꯥꯂꯪ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯥꯂꯪ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯃꯤꯔꯥ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯗꯣꯛꯇꯕ ꯋꯥꯐꯝ ꯑꯃꯈꯛ ꯂꯩ ꯑꯩ ꯉꯁꯤꯗꯤ ꯃꯗꯨ ꯍꯥꯏꯔꯒꯦ ꯃꯤꯔꯥꯁꯨ ꯂꯦꯞꯈꯠꯂꯛꯇꯨꯅ ꯍꯪꯂꯛꯏ ꯀꯔꯝꯕ ꯋꯥꯐꯝ ꯃꯥꯂꯪꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯁꯛꯈꯪꯗꯕ ꯃꯤꯁꯛꯇꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯈꯤꯕ ꯊꯥꯔꯛꯈꯤꯕ ꯃꯦꯁꯦꯖ ꯄꯨꯝꯅꯃꯛ ꯎꯍꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯤꯔꯥꯁꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯡ ꯃꯇꯝꯗ ꯃꯥꯂꯪꯒꯤ ꯃꯐꯝꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯈꯤꯕ ꯃꯤꯁꯛꯇꯣ ꯃꯩꯔꯥꯕꯒꯤ ꯃꯄꯥ ꯁꯥꯖꯧꯅꯅꯤ ꯍꯥꯏꯕꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯈꯪꯂꯦ ꯃꯤꯔꯥ ꯃꯥꯏꯊꯣꯡꯗꯣ ꯁꯨꯛꯇꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯀꯔꯝꯅ ꯃꯍꯥꯛꯅ ꯄꯥꯎꯁꯤꯡꯁꯦ ꯂꯤꯛ ꯑꯣꯏꯍꯜꯂꯛꯂꯤꯕꯅꯣ ꯃꯍꯥꯛꯁꯦ ꯀꯅꯥꯅꯣ ꯃꯥꯂꯪꯅ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯔꯛꯏ ꯑꯩꯅꯕꯨ ꯍꯥꯠꯀꯦ ꯈꯟꯈꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯁꯥꯖꯧꯕꯨ ꯅꯍꯥꯟꯅ ꯍꯥꯠꯇꯣꯛꯂꯝꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯤꯔꯥ ꯅꯈꯣꯏꯅ ꯀꯟꯅ ꯍꯥꯏꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁꯁꯦ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯊꯝꯂꯒ ꯅꯈꯣꯏꯗ ꯁꯤꯟꯅꯈꯤꯕꯅꯤ ꯑꯩꯅ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯥꯅ ꯇꯨꯃꯤꯟ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯪꯊꯅ ꯂꯩꯔꯝꯒꯅꯤ ꯑꯩꯒꯤ ꯂꯟꯁꯅꯥꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕꯗꯣ ꯀꯥꯎꯔꯝꯂꯅꯤ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯗꯣ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯒꯅꯤ ꯅꯈꯣꯏꯗ ꯊꯝꯂꯤꯕ ꯊꯥꯖꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯧ ꯅꯨꯄꯤꯕꯨ ꯑꯗꯨꯛ ꯊꯤꯅ ꯂꯛꯆꯈꯤꯕꯒꯤ ꯃꯩꯊꯛꯇ ꯐꯝꯂꯤꯕ ꯏꯄꯥꯕꯨ ꯑꯩꯅ ꯊꯦꯝꯗꯨꯅ ꯊꯝꯂꯛꯄꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯍꯥꯏꯔꯒ ꯃꯉꯛꯇ ꯂꯤꯛ ꯑꯣꯏꯅ ꯁꯤꯔꯤꯕ ꯄꯣꯠꯁꯛꯇꯨꯕꯨ ꯄꯥꯏꯗꯨꯅꯁꯨ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅꯁꯨ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯈ꯭ꯔꯦ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯃꯤꯔꯥ ꯃꯥꯂꯪꯒꯤ ꯃꯔꯤꯡ ꯆꯨꯝꯗ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯂꯪ ꯑꯩ ꯅꯪꯒꯤ ꯑꯋꯥꯕ ꯅꯪꯒꯤ ꯐꯤꯂꯤꯡꯁ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯂꯟꯁꯅꯥꯅ ꯐꯪꯂꯝꯒꯗꯕ ꯑꯋꯥꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯄ꯭ꯂꯤꯖ ꯇ꯭ꯔꯁ ꯃꯤ ꯃꯥꯂꯪ ꯅꯪꯒꯤ ꯊꯥꯖꯕ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯡꯂꯣꯏ ꯕꯠ ꯋꯤ ꯅꯤꯗ ꯌꯣꯔ ꯀꯣꯑꯣꯄꯔꯦꯁꯟ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯔꯥꯅꯁꯨ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯗꯨ ꯂꯧꯈ꯭ꯔꯦ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯁꯥꯒꯤ ꯃꯌꯨꯝꯃꯛꯇꯗ ꯁꯥꯖꯧꯕ ꯍꯠꯂꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯆꯥꯎꯕ ꯑꯃꯗꯤ ꯊꯝꯕꯥꯜꯅꯁꯨ ꯇꯥꯔꯦ ꯇꯧꯕꯇꯕꯨ ꯂꯟꯁꯅꯥꯒꯤ ꯄꯥꯎꯁꯦ ꯃꯦꯗꯤꯌꯥꯗ ꯐ꯭ꯂꯥꯁ ꯇꯧꯗꯕꯅ ꯆꯥꯎꯕ ꯑꯃꯗꯤ ꯊꯝꯕꯥꯜꯅꯗꯤ ꯁꯥꯖꯧ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕ ꯅꯠꯇꯦ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯃꯁꯨ ꯂꯥꯛꯇꯨꯅ ꯂꯟꯁꯅꯥꯕꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯗꯨꯕꯨ ꯎꯅꯔꯝꯃꯤ ꯏꯊꯦꯝꯁꯦ ꯏꯕꯦꯝꯃꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦꯗ ꯌꯥꯝꯅ ꯐꯒꯠꯂꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯏꯀꯦꯇ꯭ꯔꯤꯁ ꯀꯌా ꯑꯃꯅ ꯃꯥꯕꯨ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯍꯜꯂꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒ ꯌꯥꯝꯅ ꯈꯦꯠꯅꯔꯤ ꯌꯥꯝꯅ ꯐꯒꯠꯂꯤ ꯂꯩꯃꯅ ꯈꯪꯗ꯭ꯔꯤ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯃꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛꯇ ꯑꯩꯒꯤ ꯏꯃꯧꯁꯦ ꯐꯒꯠꯅꯕ ꯍꯣꯠꯅꯕꯤꯌꯨ ꯅꯪ ꯌꯥꯕꯨꯡꯁꯨ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯃꯧꯒꯤ ꯁꯣꯛꯆꯤꯜꯂꯕ ꯐꯤꯕꯝꯗꯣ ꯌꯦꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯂꯥꯛꯇꯕꯅꯤ ꯑꯗꯨꯒꯤꯗꯤ ꯏꯊꯦꯝꯁꯦ ꯅꯅꯥꯎꯅꯁꯨ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯍꯥꯟꯅꯒꯤ ꯅꯠꯇ꯭ꯔꯦ ꯌꯥꯝꯅ ꯐꯒꯠꯂꯤ ꯋꯥ ꯉꯥꯡꯉꯨ ꯌꯥꯔꯝꯗꯕꯗꯨꯁꯨ ꯉꯥꯡꯂꯕꯅꯤ ꯃꯇꯝ ꯈꯤꯇꯪꯒ ꯂꯩꯔꯗꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯁꯣꯏꯗꯅ ꯍꯟꯖꯤꯜꯂꯛꯂꯒꯅꯤ ꯑꯗꯨ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯑꯃꯨꯛ ꯂꯥꯎꯕꯗꯨꯗꯤ ꯈꯔ ꯐꯔꯕ꯭ꯔꯥ ꯗꯣꯛꯇꯔꯗꯨ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯟꯗꯣꯛꯂꯒ ꯇꯞꯊꯅ ꯍꯥꯏꯔꯛꯏ
ꯏꯊꯦꯝꯁꯦ ꯑꯉꯥꯡꯁꯤꯒꯤ ꯃꯦꯃꯣꯔꯤꯗ ꯄꯥꯁ ꯇ꯭ꯔꯣꯃꯥ ꯑꯃꯗꯤ ꯂꯩꯈꯤꯕꯅ ꯃꯔꯛꯇ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯀꯤꯕꯗꯤ ꯐꯥꯎꯈꯤꯒꯅꯤ ꯃꯁꯤꯃ ꯃꯄꯨꯡ ꯐꯥꯅ ꯂꯥꯌꯦꯡꯕꯗ ꯃꯇꯝꯗꯤ ꯈꯖꯤꯛ ꯆꯪꯈꯤꯅꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯁꯤꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯕꯤꯔꯤꯕ ꯃꯤꯁꯛꯁꯤꯡꯗꯨꯒꯤ ꯃꯈꯥꯁꯨ ꯌꯥꯝꯅ ꯄꯣꯜꯂꯤ ꯃꯍꯥꯛꯄꯨ ꯊꯧꯅ ꯍꯥꯞꯄꯤꯔꯤꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤꯕ ꯃꯈꯩ ꯃꯍꯥꯛ ꯊꯨꯅ ꯐꯒꯠꯂꯛꯀꯅꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯍꯣꯏꯅꯁꯨ ꯊꯨꯅ ꯐꯒꯠꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯗꯤ ꯑꯩ ꯏꯃꯧꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯏꯕꯨꯡꯉꯣ ꯍꯣꯏ ꯐꯅꯤ ꯂꯦꯡꯁꯤ ꯇꯦꯝꯁꯤ ꯃꯥꯂꯪꯒꯤ ꯃꯃꯥ ꯂꯩꯃꯁꯨ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯒ ꯂꯣꯏꯅꯅ ꯂꯟꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯗꯣꯛꯇꯔꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯆꯦꯛ ꯇꯧꯔꯤ ꯆꯥꯎꯕꯅ ꯗꯣꯛꯇꯔ ꯏꯆꯥ ꯅꯨꯄꯤꯁꯦ ꯌꯨꯝꯗ ꯍꯟꯕ ꯌꯥꯈꯤꯔꯣꯏꯗ꯭ꯔꯥ ꯃꯇꯝ ꯈꯤꯇꯪꯒ ꯂꯩꯈꯤꯁꯤ ꯍꯧꯖꯤꯛ ꯏꯆꯥꯒꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅꯕꯨꯗꯤ ꯐꯒꯠꯂꯦ ꯑꯗꯨꯕꯨ ꯈꯔꯒ ꯍꯦꯟꯅ ꯐꯒꯠꯂꯒ ꯍꯟꯕꯅ ꯐꯅꯤꯗ ꯇꯥꯗ ꯂꯩꯃꯅ ꯌꯥꯗꯦ ꯇꯥꯗ ꯏꯃꯧꯁꯦ ꯃꯁꯥ ꯄꯨꯡꯐꯥ ꯐꯔꯒ ꯍꯟꯒꯗꯕꯅꯤ ꯇꯥꯗ ꯍꯣꯏ ꯏꯅꯝꯃ ꯍꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯗ ꯊꯝꯕꯥꯜꯅ ꯕꯦꯝꯃ ꯍꯦꯟꯃꯟꯈ꯭ꯔꯦꯗ ꯏꯕꯦꯝꯃꯅ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯏꯕꯨꯡꯉꯣ ꯁꯅꯥꯗꯤ ꯅꯣꯡꯃꯇ ꯂꯦꯡꯕꯤꯔꯛꯇꯦ ꯑꯩꯈꯣꯏꯗꯒ ꯋꯥꯔꯧꯕ ꯂꯩꯕ꯭ꯔꯥ ꯏꯅꯝꯃ ꯀꯔꯤꯒꯤ ꯋꯥꯔꯧꯕꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯏꯕꯦꯝꯃ ꯀꯩꯁꯨ ꯇꯧꯗꯦ ꯇꯥꯗ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗ ꯇꯥꯗ ꯑꯆꯤꯟꯕ ꯈꯔ ꯂꯩꯗꯨꯅ ꯇꯧꯕꯅꯦ ꯆꯥꯎꯕꯅ ꯕꯦꯝꯃ ꯁꯤꯖ ꯅꯈꯣꯏ ꯋꯥꯔꯤ ꯁꯥꯔꯝꯈꯣ ꯏꯕꯨꯡ ꯆꯥ ꯂꯧꯔꯨꯒꯦꯀꯣ ꯆꯥ ꯊꯛꯈꯤꯁꯤ ꯐꯅꯤ ꯇꯥꯗ ꯆꯥꯎꯕ ꯊꯣꯛꯈ꯭ꯔꯦ ꯗꯣꯛꯇꯔꯗꯨꯅ ꯂꯟꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯑꯦ ꯆꯥꯊꯣꯏꯕꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦꯅꯦ ꯏꯆꯥꯕꯣ ꯑꯪꯀꯜꯗ ꯍꯥꯏꯌꯨ ꯂꯟꯁꯅꯥ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯑꯪꯀꯜ ꯑꯩꯒꯤ ꯀꯣꯛꯁꯦ ꯈꯔ ꯉꯥꯎꯕꯒꯨꯝ ꯇꯧꯏ ꯑꯃꯨꯛꯁꯨ ꯌꯥꯝ ꯆꯤꯛꯑꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯊꯥꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯗꯨꯒ ꯔꯤꯑꯦꯛꯁꯟꯅꯅꯤ ꯇꯞꯅ ꯐꯔꯛꯀꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯜꯂꯨ ꯏꯆꯥꯁꯤꯗꯤ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤꯗꯤ ꯌꯣꯒꯥ ꯍꯣꯜꯗ ꯃꯌꯥꯝꯒ ꯌꯣꯒꯥ ꯇꯧꯔꯁꯤꯀꯣ ꯏꯆꯥꯁꯨ ꯌꯥꯎꯒꯗꯕꯅꯤ ꯃꯁꯤꯒ ꯌꯥꯎꯕꯗꯒꯤꯗꯤ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯂꯣꯏꯅ ꯐꯔꯗꯕꯅꯤ ꯂꯟꯁꯅꯥ ꯃꯗꯨꯃꯗꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯃꯉꯣꯟꯇꯃꯛ ꯅꯣꯛꯑꯦ ꯗꯣꯛꯇꯔꯗꯨꯅ ꯑꯗꯨꯗꯤ ꯇꯦꯝꯁꯤ ꯉꯥꯏꯍꯥꯛ ꯐꯝꯕꯤꯍꯧꯈꯣ ꯅꯅꯥꯎꯁꯨ ꯑꯇꯩ ꯄꯦꯁꯦꯟꯁꯤꯡ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯖꯔꯨꯈꯤꯒꯦ ꯐꯅꯤ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔꯗ ꯊꯣꯛꯈ꯭ꯔꯦ ꯂꯩꯃ ꯂꯟꯁꯅꯥꯒꯤ ꯃꯀꯨꯞꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯂꯟꯁꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯏꯃꯧ ꯌꯥꯝꯅ ꯐꯒꯠꯂꯦ ꯅꯪ ꯄꯥꯕꯨꯡꯅ ꯏꯃꯧꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗꯅꯦ ꯌꯥꯝ ꯍꯔꯥꯎꯖꯔꯅꯤ ꯂꯟꯁꯅꯥ ꯍꯥꯏꯐꯦꯠꯇꯪ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯃꯗ ꯌꯦꯡꯂꯛꯑꯦ ꯑꯗꯨꯒ ꯌꯥꯝꯅ ꯇꯞꯅ ꯍꯪꯂꯛꯑꯦ ꯏꯃꯥꯁꯤ ꯌꯥꯝꯕꯨꯡꯗꯣ ꯀꯝꯗꯧꯔꯤꯒꯦ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯂꯥꯛꯀꯅꯤꯗ ꯊꯕꯛ ꯈꯔ ꯆꯤꯟꯗꯅ ꯂꯥꯛꯇꯕꯅꯤ ꯏꯃꯧꯅ ꯎꯅꯤꯡꯂꯗꯤ ꯏꯃꯥꯅ ꯍꯟꯈꯤꯕꯒ ꯊꯥꯔꯛꯀꯦ ꯂꯟꯁꯅꯥꯗꯣ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯑꯦ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤ ꯂꯩꯃꯅ ꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯏꯃꯧꯕꯣ ꯂꯟꯁꯅꯥ ꯀꯞꯇꯨꯅ ꯂꯩꯃꯗ ꯀꯣꯟꯁꯤꯜꯂꯤ ꯂꯩꯃꯅ ꯃꯥꯕꯨ ꯊꯦꯝꯕꯤ ꯂꯟꯁꯅꯥꯒꯤ ꯊꯃꯣꯏꯗ ꯑꯣꯝꯆꯥꯛꯅꯅ ꯐꯥꯎꯔꯤꯕ ꯑꯋꯥꯕꯗꯣ ꯂꯩꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯉꯤ ꯆꯥ ꯂꯧꯕ ꯊꯣꯛꯈꯤꯕ ꯃꯄꯥꯁꯨ ꯈꯔ ꯀꯨꯏꯅ ꯂꯩꯔꯒ ꯆꯪꯂꯛꯇꯨꯅ ꯃꯌꯥꯝꯗꯨ ꯆꯥ ꯊꯛꯃꯤꯟꯅꯩ ꯃꯨꯝꯕꯥꯏꯗ ꯂꯩꯈꯤꯕ ꯃꯩꯔꯥꯕ ꯃꯄꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯃꯁꯥꯗꯣ ꯂꯃꯟ ꯁꯤꯡꯅꯤꯡꯕꯅ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯂꯩꯔꯦ ꯑꯩꯕꯨ ꯏꯄꯥ ꯍꯥꯠꯈꯤꯕ ꯃꯤꯍꯥꯠꯄꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯕꯀꯣ ꯏꯄꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯌꯥꯎꯕ ꯐꯪꯈꯤꯗ꯭ꯔꯕ ꯑꯣ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩꯅ ꯄꯥꯕꯨꯡꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯁꯣꯜꯂꯒ ꯃꯈꯥ ꯆꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯥꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯀꯛꯊꯥꯔꯣꯏ ꯅꯪꯕꯨ ꯏꯈꯨꯠꯁꯤꯃꯛꯅ ꯍꯥꯠꯂꯒ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯒꯅꯤ ꯀꯣꯂꯤꯡ ꯕꯦꯜꯒꯤ ꯔꯤꯡ ꯑꯗꯨ ꯇꯥꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯏ ꯅꯨꯄꯤ ꯑꯃ ꯊꯣꯡꯖꯤꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯪꯂꯛꯏ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯃꯤꯔꯥꯅ ꯑꯕꯦꯝꯃ ꯌꯨꯝꯁꯦ ꯔꯤꯇꯥꯌꯔ ꯏꯟꯁꯄꯦꯛꯇꯔ ꯁꯔ ꯏꯕꯣꯇꯣꯝꯕꯒꯤ ꯌꯨꯝ ꯑꯣꯏꯔꯕ꯭ꯔꯥ ꯃꯥꯅꯦ ꯑꯣ ꯁꯔꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯌꯦ ꯆꯪꯉꯣ ꯆꯦ ꯃꯤꯔꯥ ꯑꯦꯖꯦꯕꯨ ꯀꯧꯔꯛꯏ ꯑꯦꯖꯦ ꯑꯧ ꯂꯥꯛꯏ ꯁꯨꯃꯥꯡꯗ ꯂꯩꯍꯧꯕ ꯑꯦꯖꯦꯁꯨ ꯆꯪꯂꯛꯏ ꯃꯤꯔꯥꯒꯤ ꯑꯦꯖꯦꯒ ꯄꯨꯟꯅ ꯌꯨꯝꯖꯥꯎꯗꯨꯗ ꯆꯪꯂꯛꯏ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯝꯍꯜꯂꯝꯂꯒ ꯕꯕꯥ ꯀꯧꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯆꯪꯈ꯭ꯔꯦ
Ikan kanadana retired inspector ibotombasu thoglei. Miraga ejega famlambado lepkhatuna ibotombada respect ama utle. Mirana, good morning sir. Inspector Mira. Ezena, good morning sir. Ni forensic expert. Ibotombana, oo, khangjari, lousinbiyu. Thank you sir. Haiduna makoi pumna famthai. Ibotombana, Inspector Mira amadi AJ maramda hana na tazakre. Karita na sige. Ngasi thazadana lingbirakpase. Yamna naluk na hairakpani ahal usilaglaba ibotombana Mirana. Sir, aikoy karigumma kharadang sardagi khangjaningduna lakjabani. Haibiyu Inspector. Ai kari mating pangjaw haibano. Sir, ngasidagi namit kunigi mamangda. Nang pagturaldagi tandang ko bumisag amagi dead body ay mafangke. Mahang na siramliba mapamsiso. Mahaki body recover daw kiba mapamdudagi irap-lapta na leiba. Dural dumaki torbalgi mapamadani. Sting na hijarabada sir. Sir gi jurisdiction manungdani. Thokriba thodok adok. Adubo mafamduda police na investigation sa takibagi. Karigumba evidence amata supang bangamkida sir. Tandang hariba misag asina leikhidraba matong. Ikuy-kuy na sir so retire daw krahay na tazi. Masigi matangda sir dagi clarification amatang di pamjay sir. Retired Inspector ibotombana ingnatapna yamna penjadaba ihul amaga loina na hairee. Chumme Mira, crime spot ama investigation tauba police ki mathauni. Police officer ama oina matam chuppada isagi ithoni yom chumna pangthoptuna lakhibani aisu. Public servant ama oina aina posting taruba mafam khudingda public ka Police kagi mari phagatnaba aina angamba thakta hotnajarakibani. Adubu ipasu ahal loisilakle. Thabaktagi patharamdai matamsida laibak thiraba thodokto thokchilakhe. Crime spot to investigation chathanaba ainasu yam kanna hotnakibani. Adubu nakhoina yumsida lakpada thong hangdorakiba amata pokchabi ichanapi sige. Amadi ai leitabada maraibak thihawragadabi aigi nupi. Asumna mama machagi safety ki damak investigation do aina chathakidabani. Ezena haribo phamsibo sir. Ai mayek sengna haige. Police officer amagi maphamda asigumba waphamse haidokpada tasengna yamna sathina ikaiba waphamni. Handak thokriba thodok asigi matangda aina investigation chathanaba formalities pumnamak paikhatpa horakpaga nongma. Flashback. May I come in, sir? Changlo. Inspector ibotomba changlei aduga SP da salam kotli. SP na ibotomba da yengduna haire. Da ibotomba pambiyo. Thank you, sir. Haraga ibotomba fammi. SP na ibotomba da yengduna haire. Da ibotomba itay mohoy angangsing kamdori. Thoidokpa ana ayek yaudeko. Ohoy, sir. Mapugi thawjaldagi thoidokpa ana ayek makti leijade. Oh, yam phare dada. Dada. Aina tadabu kawjarise. Ichil inaw arupa wari ama sadaba yadre haiduna kawjabani. Takpiyo, sir. Leikhidraba tondangi kestugi matangda tadana investigation chathanaba hotnabiribado asidagi lepiro. Mase haige haiduna kawjabani. Kari maramgino, sir. Investigation sidi haurabani. Marakta investigation lepkadoribase kari kanagi pressure leibagino, sir. Mado tadana thibidrabaso aina haijaribasene. Investigation se makhatana chathaba yararoi. Mase ithak thongbasing instruction ni. Sir, aihak police officer amani. Libag asigi daida leiba police officer ama oina. Ai isagi duty masak khangna ngasi phawba khong thangjaragli. Crime spot amada investigation chathaba haibase police ki mathawni. Mathau taraglabadi forensic expert phawba kauduna mateng panghanglibani, sir. Public servants ekhoida sinabiribi thau kharasi phawba ining tamna niyom chumna pangthokpa ngamhanbidrabadi police department linglubagi kanaba leitabra khanjai, sir. SP do khonjel taptharaga haire. Mado tadana sandokna takpidrabaso tadagi mangda phamliba ihakse district asigi SP ni Superintendent of Police. Karamba matamda police na kari tawgadage nattraga tawroidage haibado nanawsu yam munna khangjai. Adubu dada ain haijariba waphamse
tin yothaduna amukta kupna munna khanthabiyu. Akiba haiba ihulsibo mafam matamgi matung inna ikai khumnabiyu. Hojik tada retire tawgadaba su kuidre. Handak thasida su oiramgani. Retirement matamsida amukta khanthabiyu. Thadana office dagi duty loiduna yumda hankiba. Ahing nungaina tumbiramdai matamdada kanagumbana yumgi thong thilakle haiduna thadana thongdo hangdokbiruri. Adubu mapalda kanasu leiramde. Changsilakpa matamda kanagumba ama imungda leibagi samin phangi. Adubu isagi revolver thirakpa matamda revolver su leiramche. Matamduda tadagi thamoida haugadabado karino. Amuksu khanthabiyu. Ichanupi school da chatkri. Suti matam loire. Madu phauba ichanupi halaktre. School da call tawrubadasu mahakti hankre hairi. Matamduda sakhangdaba number amana call tawraktuna ichanupi kidnap tawre haiduna kidnapper singduki khakna nokpa minok taba matamduda thadagi thamoida phaugadaba ihuldu karino. Namidangi matamda thadagi yumgi ket wangmadagi hand grenade lungsilaktuna pokai halamli. Asok apan yawgadaba samnada lituna hinghauri. Matamduda thadagi thamoida phaugadaba ihuldu karino. Tada aina mukasu haijarisini akibabu karemna bigana. Mafam matamgi matung inna akibasu ikai khumnabiyu. Ikoina khutta khulai paiduna praja singakli. Aduba ikoisu laimakti nate. Ikoi busu ngamba kaya itakta leiri. Ithau pangthokpada ikoi ki imunggisu khandaba yadene tada. Phare tada thokpikhiba yarani. Ibotomba SP da salam kotlamlaga thoklae SP na haifet haihawe. Tada wakhal munna khanbiyu. Ibotombado sauningbaga pendabaga yansinaduna kadudagi thoklae. Present time. Asumna mira retirement matamna naksilakpasida leibak meeyamgi karigumba kharadang thamoi sengna tawjaninglamбado adumak phangkhidre. Ikhoise minaini ni mira ihaitong khamdongba angam mathau kayagi khudongbi matonda haptuna puningba maikaida puriba hangi laina ikhoide masina su loidre. Sakhangdaba singna case asigi matangda yumda bom phauba langsinduna aki akhan nanghalibani. Ezena, sir, tondangi imungdagidi karigumba complaint amata lakhidabra. Case ama tawraklami. Adubu thangnaba numitta case ado adumak withdraw tawkhre. Mafamdu phauba aikhoise iningtamna investigation chathaba phangkhidre. Mase achawa sangi angam mathauki khutsoidani yauramgani khalli eche. Phare, sir, yamna nungaijari. Sir dagi knowledge khara phangjaba. Take care for yourself, sir. Adudi ekhoi mu yaujarage. Ihe cha nunga amata. Ezena, yazarani sir. Nongma laktuna thakjarage. Ngasidi yaujarage sir. Phani ai thindokjage. Haiduna makhoi anibu thindorai. Asumna mirage ejigasu mafamdudagi helakle. Nakal amada malang mapaning thorelga wari sanarami. Sanariba wari dusu machanupagi balcony duda thariba ligi achoba chokri manba pathafamduda famduna sanabani. Misak tugalanai oina nungainadaba leibanara. Nattraga tasingna nanginami oina nating panglibra haibase khangdokpa mathauta. Upayama nattraga upayama na misakto amuktangdi khangdokpa chumme. Malang mapagi wado taraga tapna hairee. Ngasi phauba WhatsApp ta message tharaklibadu natana amuk phauba misaktagi khonjel phauba tadre. Khonjel tarabadi aigi mira natabra haibado khangba yabani pabong. Amabu oire misakto thuna khangnaba hotnabana chungani. Ipagi malang namana chana ipagi khongkhutse punsinduna thambana ipadi pangal thokpa ngamdre. Nangna hiramsida ipabu yauhandabanina Pumnamak nangi kokthakta tare. Aduga wafam amana imaugi case asigi maramda formal investigation chathabase ipadi pamkhidabane. Maduna maram oiraga mifattasingdo cheksinkinabane. Madunabu wafam sigi maramda mediadagi lapna leiribasini babong. Aduga karamba matamda kari tawgadagi habadugi plande nachana loina yacharabani babong. Ingna wakhal kanthaduna pathabiyu kumhayengbiyu babong. Imau masa phagalakle tabada ipa wakhalse khara khazikti leitabagum phawi ipagi malang.
ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯏꯃꯧꯒꯤ ꯂꯃꯟ ꯈꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯄꯥꯒꯤ ꯋꯥꯈꯜꯁꯤ ꯃꯄꯨꯡ ꯐꯥꯅ ꯏꯪꯊꯕ ꯍꯥꯏꯕꯗꯨꯃꯗꯤ ꯂꯩꯔꯔꯣꯏ꯫ ꯃꯥꯂꯪ ꯃꯄꯥꯗ ꯌꯦꯡꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯂꯪꯗ ꯃꯍꯥꯛꯀꯤ ꯃꯤ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯃꯥꯂꯪ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯦ꯫ ꯀꯩ ꯂꯩꯔꯦ? ꯋꯥꯠ? ꯀꯩ ꯍꯥꯏꯕ? ꯀꯗꯥꯏꯗ? ꯑꯣ ꯃꯥꯏ ꯒꯣꯗ! ꯐꯔꯦ, ꯑꯩ ꯂꯥꯛꯑꯒꯦ꯫ ꯃꯥꯂꯪ ꯐꯣꯟꯗꯣ ꯊꯝꯂꯒ ꯈꯨꯗꯛꯇ ꯅꯣꯡꯊꯥꯡꯗ ꯄꯥꯎ ꯄꯤꯈꯤ꯫ ꯑꯗꯨꯒ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯔꯦꯜ ꯏꯉꯛꯉꯛꯅ ꯂꯩꯍꯧꯏ꯫ ꯃꯥꯂꯪꯒꯤ ꯇꯤꯝꯅ ꯄꯥꯎ ꯄꯤꯔꯛꯂꯤꯕ ꯁ꯭ꯄꯣꯠꯇꯨꯗ ꯌꯧꯔꯨꯔꯕ ꯃꯇꯝꯗꯗꯤ ꯂꯟꯁꯅꯥꯕꯨ ꯔꯦꯞ ꯇꯧꯕꯗ ꯌꯥꯎꯈꯤꯕ ꯂꯥꯏꯉꯝ ꯑꯃꯗꯤ ꯈꯥꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯆꯤꯡꯃꯥꯏ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯇꯝꯊꯤꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯕꯒꯤ ꯃꯑꯣꯡꯅꯤ ꯎꯔꯤꯕ ꯃꯇꯧ ꯑꯁꯤ꯫ ꯃꯐꯝꯗꯣ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯃꯅꯨꯡ ꯑꯣꯏꯕꯅ ꯃꯤꯔꯥꯒꯤ ꯇꯤꯝꯗꯤ ꯃꯐꯝꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯤꯗꯤꯌꯥꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯃꯗꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯔꯛꯂꯦ꯫ ꯁꯛꯈꯪꯗꯕ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯍꯜꯂꯛꯂꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯅꯁꯨ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯇ ꯃꯔꯥꯜ ꯁꯤꯗꯨꯅ ꯉꯥꯡꯅꯕꯁꯨ ꯍꯧꯔꯛꯂꯦ꯫ ꯁꯛꯈꯪꯗꯕ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯁꯤ ꯀꯅꯥꯅꯣ? ꯃꯍꯥꯛꯀꯤ ꯃꯤꯍꯠꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯂꯩꯔꯤꯕ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ? ꯃꯍꯥꯛꯀꯤ ꯄꯥꯟꯗꯝꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯤꯗꯤꯌꯥꯅ ꯍꯪꯅꯔꯛꯂꯤꯕ ꯋꯥꯍꯪꯁꯤꯡꯁꯦ꯫ ꯃꯥꯂꯪꯁꯨ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯋꯥꯆꯦꯞꯇ ꯑꯃꯨꯛ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯩꯗꯤ ꯅꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ, ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯈꯩ ꯑꯩꯗꯤ ꯈꯞ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ꯫ ꯑꯩꯒꯤ ꯅꯦꯛꯁ ꯇꯥꯔꯒꯦꯠ ꯀꯅꯥ ꯃꯥꯜꯂꯤ? ꯒꯦꯁ ꯇꯧꯔꯣ, ꯅꯀꯣꯛ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯍꯥꯏꯔꯒ ꯀꯔꯦꯝꯅꯕ ꯏꯃꯣꯖꯤ ꯈꯔ ꯌꯥꯎꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯇꯨꯅ ꯃꯥꯂꯪꯗꯗꯤ ꯑꯁꯥꯎꯕꯗ ꯘꯤ ꯍꯩꯖꯤꯜꯂꯛꯄꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯟꯇꯤꯟꯗ ꯃꯆꯥꯅꯨꯄꯤꯒꯤ ꯆꯥꯅꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯧꯕ ꯂꯥꯛꯄꯗ ꯇꯤꯚꯤ ꯄꯥꯎꯗ ꯂꯥꯏꯉꯝꯒ ꯈꯥꯕꯒ ꯁꯤꯔꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯆꯥꯎꯕꯅꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁꯤꯕꯒꯤ ꯄꯥꯎꯁꯦ ꯎꯕꯗ ꯆꯥꯎꯕ ꯈꯖꯤꯛ ꯃꯆꯤꯟꯕꯥꯜꯗꯣ ꯆꯤꯡꯈꯠꯂꯒ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯣꯛꯂꯤꯕꯗꯣ ꯀꯅꯥꯝꯇꯅꯗꯤ ꯎꯍꯧꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯄꯥꯎꯁꯦ ꯎꯕꯗꯒꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯆꯥꯄꯣꯠꯇꯣ ꯄꯨꯁꯤꯜꯂꯒ ꯆꯪꯈꯤ꯫ ꯃꯤꯔꯥꯒꯤ ꯌꯨꯝꯅꯤ꯫ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯒꯤ ꯃꯔꯝꯗ ꯗꯤꯇꯦꯜꯁ ꯈꯔꯗꯪ ꯈꯪꯅꯤꯡꯕꯒꯤ ꯅꯪꯕꯨ ꯀꯧꯕꯅꯦ ꯃꯥꯂꯪ꯫ ꯇꯁꯦꯡꯅ ꯑꯩꯁꯨ ꯑꯉꯛꯄ ꯐꯥꯎꯏ꯫ ꯀꯔꯝꯕ ꯗꯤꯇꯦꯜꯁꯅꯣ ꯃꯤꯔꯥ? ꯑꯩꯅ ꯁꯤꯝ ꯀꯥꯔꯗꯁꯤꯒꯤ ꯑꯣꯅꯔ, ꯍꯥꯏꯕꯗꯤ ꯁꯤꯝ ꯀꯥꯔꯗꯁꯦ ꯀꯅꯥꯒꯤ ꯃꯤꯡꯗ ꯂꯩꯕꯒꯦ ꯍꯥꯏꯕꯁꯦ ꯈꯪꯗꯣꯛꯂꯒ ꯑꯩꯒꯤ ꯇꯤꯝ ꯑꯃ ꯄꯨꯗꯨꯅ ꯁꯤꯝ ꯀꯥꯔꯗ ꯑꯣꯅꯔꯁꯤꯒꯤ ꯂꯣꯀꯦꯁꯟꯗꯨꯗ ꯆꯠꯂꯨꯔꯦ꯫ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤꯗꯤ ꯌꯥꯝꯅ ꯂꯥꯞꯄꯦ꯫ ꯃꯐꯝꯗꯨꯗ ꯐ꯭ꯂꯦꯁꯕꯦꯛ ꯃꯤꯔꯥꯅ ꯂꯨꯆꯤꯡꯕ ꯐꯤꯖꯝ ꯁꯦꯠꯄ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯄꯥꯊꯧ ꯀꯧꯕ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯑꯦꯗ꯭ꯔꯦꯁ ꯍꯪꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯊꯤꯔꯛꯂꯤꯕ ꯌꯨꯝ ꯑꯗꯨ ꯐꯪꯗꯨꯅ ꯆꯪꯂꯛꯂꯦ꯫ ꯅꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯣ, ꯑꯩ ꯆꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯤꯔꯥ ꯌꯨꯝꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯅꯥꯕꯤ ꯑꯍꯜ ꯑꯃ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯤꯔꯥꯁꯨ ꯆꯪꯂꯛꯏ꯫ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ, ꯌꯨꯝꯁꯤꯕꯨ ꯙꯃꯥꯜ ꯍꯣꯏꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯂꯩꯁꯥꯕꯤꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯍꯣꯏ ꯃꯥꯅꯤ, ꯀꯔꯤꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯣ, ꯃꯁꯥꯕꯨ ꯂꯩꯕꯤꯈꯤꯕ꯭ꯔꯥ? ꯂꯩꯁꯥꯕꯤꯗꯨꯒ ꯑꯅꯥꯕꯤ ꯑꯍꯜꯗꯨꯒ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯑꯀꯪꯕ ꯂꯩ ꯄꯔꯦꯡ ꯍꯨꯛꯂꯕ ꯐꯣꯇꯣꯗꯨꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯤꯔꯥꯅꯁꯨ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯨ ꯏꯟꯅꯗꯨꯅ ꯌꯦꯡꯂꯨꯕꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯑꯃꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣꯗꯨ ꯎꯔꯛꯏ꯫ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯃꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣꯗꯨ ꯎꯔꯨꯕꯗ ꯆꯪꯂꯛꯂꯤꯕ ꯃꯐꯝꯁꯦ ꯑꯣꯟꯅꯔꯕ꯭ꯔꯥ ꯈꯜꯂꯤ ꯃꯤꯔꯥꯁꯨ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯦꯞꯄꯤ꯫ ꯂꯥꯏꯉꯝ ꯑꯃꯗꯤ ꯈꯥꯕꯕꯨ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ? ꯁꯛꯈꯪꯗꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯒꯤ ꯃꯔꯝꯗ ꯃꯤꯔꯥꯅ ꯀꯔꯤ ꯈꯪꯕ ꯉꯝꯈꯤꯕꯒꯦ? ꯁꯛꯈꯪꯗꯕꯗꯨꯅ ꯀꯔꯤꯒꯤ ꯃꯥꯂꯪꯒꯤ ꯌꯦꯛꯅꯕꯁꯤꯡ ꯑꯇꯝꯅꯅ ꯍꯠꯂꯛꯂꯤꯕꯅꯣ?